ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯜꯂꯦ, ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂꯦ, ꯑꯆꯥꯊꯥꯎ ꯍꯩꯔꯦ, ꯃꯆꯨ ꯍꯩꯔꯦ. ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯅ ꯎꯀꯥꯕꯤꯁꯤ ꯇꯣꯠꯂꯅꯤ, ꯑꯗꯨꯒ ꯉꯥꯛꯇꯪ ꯊꯝꯒꯦ. ꯎꯀꯥꯕꯤ ꯊꯥꯎ ꯍꯩꯔꯦ, ꯂꯣꯏꯁꯤꯟꯅꯔꯒꯦ. Lagi. 포카이리제. 이게 포카이리 홍문제. 이 포카이리제 파라간다. 이 무슨 아주 물었더니 이 범블라도 포카이리제. Sarji aina molotek protection gini. Ini mengenai timbul kehajian ke नी सिला खरा हापसनगे मक्ककनी सोइदोइसे
ꯅꯨꯡꯁꯤꯗꯥꯛꯁꯤ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ. ꯁꯤ ꯂꯣꯏꯔꯦ. ꯇꯦꯁꯄꯨꯗꯤ ꯊꯥꯗꯔꯒꯦ.ꯈꯤꯇꯪ ꯊꯥꯗꯔꯒꯦ. ꯊꯥꯗꯔꯅꯤ. Isi kukan ini. Ini apa pimara? Hapsan ke. Wayang cili sa hapsan kan? Ngari ka hapsan ke. Alu hapsan ke. Hapsan ke. Soige. Masih aing sudah tambah se ngari yau tapi tambah ne aduga tambah ga tomorrow hapani adagi thoidring asuba angauba adagi beson angauba aduga sampra ga haptani amta tau meam try tau kain tau gyo sai pokai ne. Mới tương sai ghé giờ hấp dẫn là ghé nghe mày putih ke sing mai kerahi ke hai bau ketang sijan ke siam chille don sidoin toksal lagi sinjil lagi mau hapsan lagi proses mana si hawai jar si lei re hawai jar si na yam da bida chamas am katang thake yare hapsan lagi yare babi beson ang ubuka lesan ge juga toidring ang ubuka lesan ge tuh lagi masibu kawi thambau sinju wai hai su yare
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗ ꯂꯣꯟꯗ ꯑꯗꯨꯒ ꯃꯔꯨꯝ ꯁꯨꯖꯜꯂꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯁꯜꯂꯛꯑꯦ ꯏꯪꯕꯅꯦ ꯍꯧꯖꯤꯛ ꯄꯨꯡꯁꯨ 12 ꯇꯥꯁꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯇꯝ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯧꯔꯒꯦ ꯁꯤꯃ ꯁꯨꯃꯥꯏꯅ ꯇꯛ ꯂꯥꯎ ꯊꯥꯡꯊꯔꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯦ ꯖꯣꯔ ꯖꯣꯔ ꯍꯩꯊꯔꯣ ꯁꯨꯃꯥꯏꯅ ꯖꯣꯔ ꯖꯣꯔ ꯊꯝꯃꯦ ꯌꯣꯡꯆꯥꯛꯁꯤ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯅ ꯃꯩ ꯇꯥꯔꯦ ꯃꯁꯤꯅ ꯀꯥꯡꯍꯧ ꯆꯥꯒꯦꯀꯣ ꯆꯥꯒꯦ ꯇꯨ 2020ꯁꯦ ꯄꯨꯔꯥ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯄꯨꯂꯞ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯂꯣꯏ ꯄꯨꯈ꯭ꯔꯁꯅꯨ 21 ꯂꯥꯛꯄꯁꯤꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯥꯟꯇꯤ ꯂꯩꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯕ ꯑꯣꯏꯁꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 우가비 짜게 그냥 헬탄 먹을 수 있는 주고 줘야 好嘞 잉 마네 맛있다 무슨 안 까먹으면 돼 훅게